XYZ organization amatdaga aiga sinda pawdanaba ai amta legiba leite kari maramgidamata hindangduda mi leitabagi asingba tanja adu yengaga nomai undammaga aigi phone lakibano phone lakpada nate ai kidnap to lakpani ai kidnap to lakpado ngamodabagidamata ai ngasi ingaga sigi thamjari basini tasena mangarang oni daba tu do haiba tare ko aina dukanda live tharaga leri adui matamta sahi ama sujibi angang amaga angang gi mama duka aduga sahi tarani thui kap tangai bi tupi macha maga ku se dukan sida leibasida thangongdana pung nipan helapa nipa makhai dai helapa mata adai ta moi tim mama sangi ai customer ni aina khale aina ai se live thari la het ka baga changapaga la muthalo hairaga aina kai gi no hai ta ga no mai satore noi se rongchinga ka na adu to ba noi na muna pa matam da phone se lakhi matam se moi jen mabani gi moi nupa ahum nupi ani manungda gari driver do yawi fortunately si yamna ngai badi police ki logo theli akhata jara pada adu mai na muna bada ina kana no kai ni no na hangba matam da kanam to mai kem kumde ke ngang de mungna bagi nupa du mungna bagi ta ai ko da ithandaga nupa du ko mungna pai se adu ki bati engo da wa di oi ki hari basugum laba manipur si dan mo makangdana asing basidum tatana thoi hai bese ko lema khangnare ngasina RK sentin mapamda toe haijeni ni badi ireisa mayamda aina ngasi bawa XYZ organization amadaga ai gasinda pawdanaba ai amta legiba leite aduga ani surapada kari maramgi damakta hindangduda mi leitabagi asingba tanja adu yengaga nomai undammaga aigi phone lakibano phone lakpada nate ai kidnap to lakpani ai kidnap to lakpado ngamodabagi damakta ai ngasi hingaga sigi phamjari basini laksani bo famdi asigumlaba aiga organization amadaga su sinda pawdawba khanabasu leitana ngasi fawba ai khenaba amta leitana miyangi ireisa gi damakta honaraga su ai angama lebena laksabane makhata pada hoi ai ngangi ai follow ai voice ai ngangi any issue tolo kudi mage ai apel sajaba systematic pamzaruba apuna punai pamzaruba isinaogi marakta khanarapa munarapa hatunarapa ai khoi marakta justice pangaptaba prajagi thajaba mangappada pendagi folawgi ai tasenama lauzaki masi ileisa mayam ai live biba na thambira mayam taje aduna ai aroibada haijani sidi khongloi thuna ai phone adu ai pami phone dugi value nate phone du da record mayam ama ai khogi uki ga maitai ga lan songnariba asida ai khogi mitai gi kanaba uki gi di look over gadaba adumba file video kayama yauki ibungi pano kusang bada hangwairaba ngasi bawa combine tower sana sabi amanu wan tabi mafam kukina sana sabi da bong kapak pigi adugumba record adugumba kayana pithalaba file kayama yawi ai ikut ani lonala haizari ibungi pasinda irei sagi I naja nache nachanni tasinama aina tawzagi badu irei sagi damakani maitai kanbagi damak tangai fadaba yawraba proof video oiragadaba file PDF mayamadu ai tasingna recover toba pamsei irei sagi I masini khanbiraga kongloi thuna ai khoigi ai monda maknatraga su ima kayama lei ima da pau pibiba natraga XYZ kanabo bamada sina birak tani haibigi ai ngasi fawba acheba thajaba thamjari maramaduna media gi kudong saba lawraga kai khunajaiba media gi kudong saba lawjaraga ngasigi masak khangraba XYZ Ipa amadi ibung inaw nupi sing kunik mali tasena angang sing adu kunik mali ekdum haijage ala order do birei ba ibung ipa gi pungin sinjaraga ai koi masengi marakta nomai kamna ba kihan keng ma ba nomai na ahinga nupi angang khaptana namba papa kinep to bagi asugura bi culture se na thayani bagi apamba leijai ai moda thoi ba tobusna aroiba oirasanu haiba wa pharmacy ai thamjage mayam pungin chingsinjaraga ireisa imai ben lo satra samsang organization wai khudimakna achumbagi langla ningzen puthokna bada ima singi ibuni pawgi amata ngairaba voice ado puna lawmina si ibc ai mayam mafamda thamjage